Kurumjari, ISTV ki Manipuri Pau Ming Tabiri Singbu Taram Noksari, Hanbada, Mariba Pau. Nupila Ningsing Thoram Pak Sanna Pangtok Nakre, Lamdam Sida, Santi Lehena Honabada, Manipuri Nupi Singi, Jarbo Tokdang Lai Hana, Jim Minister Na Pongdokre. Pau Sandorong Pizari. Lamdam asida Santi Oina English signal henna honabada Manipuri Nupi Singi azobo thogdang lai haina Chief Minister Okram Ibobina ngasi Nupilal Memorial Complex pangtokpa Nupila nimit ki thoromda phongdokre Mangna makhata na haikibada Manipuri Nupi Sing asi meholul degi hongna nupa singna tawangam daba thogdang kaya puduna lagli matam ambagi Manipuri Nupi Singi thongna lingjel ngasigi mirolna tamjaningai ni Lamdam asi Chanti Oina lainena ba amadi sakotpa purangnam honabada Manipuri Nupi Singi azobo thogdang lai haiki Nupi kalupna matamdugi imai bian singna dugi fibam induna samati ai kana bagidam tada nahuna kathokpa loinana state asida leiba issue punamakta constructive oiba suggestion pb duna koigi state ase yamna shanti leiba amadi sapat thorangda he na kumang tawshenna ba hotna bada leiba government aduga leiba tongan ba samsang sing haibdare non government organization punamak aduga local body punamak leiba mayam punamaka kusam naraga state ase yamna shanti leiba tangdu laita ba adugumba sama oina hotna bada mayam punamak maruina particularly ima event singi mateng PBU Deputy Minister ge khangam na haikibada Manipuri Sing asi meholol degi hongna mikhapon ba hitaba jatini Manipuri Nupi Singna British lenga ki mayokta hokiba Nupi Singi achoba iho ama oikiba Nupilal aduna British lenga ta pikiba sapu aduna Manipuri Nupi Singi thongna lingjel adu mayak sengna utrabani haiki Manipuri akai punamo ni tamle pani taksa pije Namkat sajat amati in all respect actually samaj sana pathak makta actually culture ege chala pathak ege maduna kachabani thona do patpangamadi actually mahagi mata masuna sinatra dai kopra kopra kai kopra atu gumbi thona Pagi-singi, ima-singi masam susi na kaya-kaya. Ato lagi makwento na, ato panakot patay. Kaya kita magta, ato isama sa se. Ilang ngayon daga, sama-sama. Wata pa daga sama-sama. Nagsisa na sama-sama. Ipangantaan ka doon sama-sama ko yun kita magta. Ato po na magsuti ma-sinda. Handiran ba, tidak mado. Masiki Thoramada Manipur Legislative Assembly ki Speaker T.S. Lokeshwar, Works Minister Dr. K.S. Ratan Kumar, Industries Minister Govindas Konthauzam, Deputy Speaker Preso Simre, Chief Secretary O. Navakishore, DGP Sahid Ahmad Amadi, Civil Amadi Police ki Mokok Thongba, Official Kyasu Saruyaki. Masiki Thoramaduna, Thongna Fabi, Laikhidraba, Lamdam Asigi Imasigi Mapamda, Laishu Katuna, Kaikumnaba, Utki. Tharanga Mari Lenena, Nupilal Memorial Association Amadi, Nupilal and Khongjongwar Memorial Society ki artist sing sanaba, Nupilal Drama Utki. Nupilal Ningsing Thoram ngasi Manipur gi mafam kya yauna, Manipur gi wangmada su pangtok nakre. Humudra tarok suba Nupilal Ningsing Thoranga Mari Lenena, State Level Nupilal Ningsing Lamjel Organizing Committee Infal na sinduna ngasi kunmari suba State Level Ningsing Lamjel amasung Ningsing Thoram pangtokre. Nupili Sing Amarom na saruk yaduna Nupilal Complex tagi Committee gi President KSS Prabhasinina lamthaki Sinjamai Supermarket ta Ningsing Lamjel adugi lamthungpham oiki Higok Hangamapal Amadi Angang Mamachu Haina Chahi gi matungina khaidokuna chen kiba Ningsing Lamjel aduda Higok machugi chahi kuntra manga degi nipu manga fawgi manung dalaiba kanglupta Tiam Konjindegi K Sonia Ais Bandana Amadi Kurai Chaithabidegi L Mun Sanana Ahanba Anishuba Amadi ahum subataki Hangamapal machugi chahi niputaruk degi Yankhimapal fawgi oina Tagel Khongpal degi P Indira Amadi Khangabok degi S Bidiyasna Ahanba Amadi Anishubataki Angang machugi chahi hompugi kangki mathakta
Khongjom Bazar dagi TS Ivhemal Lilong Jajing dagi M Memcha amadi Wangoi dagi TS Ekasnina ahanba anishuba amasung ahum sabataki Sinjamai supermarket ta lamjeloi singlam thung laba matungda maphamduda pangthokiba ningsing tharamda PSA Minister I Hemosandra Organizing Committee gi President KSS Prabhasni yauna miyoi kyana sarugyaki Minister Hemosandra na haikibada Manipur da lariba jati khudingmakna magi firol setuna lamjel asa sarugyarabadi amukka hena lingching lamjel lamjel asigi wahan thoklaigani haiki Matangi chahidagi su adukki matik yam chawa function na matawga mayam se loina concept biba Manipur ki kona concept nagi yawang biba akoigi maitai gi akoigi phanek sinataba akoigi ima kuki ima singi natala naga singi adagi muslim mayam gi nupi mayam gi kano se loina mag yawang biba madugi sattam ama akoi sinjamai da madu pukhatba ngamra honasi Amarumda nupila ningsing Thoksillu Khwairaman ima kaithal na senduna State Museum mamangdagi kaithal pambi ima ivel singna saru yaduna Khwairaman ima kaithal fawwa ningsing lamjel ama Social Welfare Minister AK Mirabai na lamthaki lamjel lamthabagi thoramda Minister AK Mirabai na haikibada nupilal thorambu ningsing bakhak natana matamdugi ima singi thongna mariba nungsibagi wakulon adubusu tamgadabani ngasigi mirol da leiriba lamdam sigi zati kanglu kyagi miyoi singna aigi haiba wakalon da mang thaduna thabak sangsinnarakwadagi damdam masi leitadana leiri lingjel manadaba haibasina awanba matapurakwa ngamloi lamdam asi chakhat lamjel da sangsinsi hairabadi ekhoi amatoina punsinnabagi tangai fadaba lei haiki Manipur da lariba aikoi khudingmak aikoi iramdam bu kanjanaba aigi jati bu ngakchanabagi wakhalon ama aikoi da phawi adubu chawkhalakpagi matungina aigi policy program tongan ba maira paibi haina aikoi thoklai aduda natana aikoi nupi sangsan mayam ama thoklai social organization ki movement ji tongan bagi matungina magi lawham thokpa lawre haraga aikoi last tadi punsin aduna ama toibagi aikoi amatani habi wakhalon dudi adumak aikoi leiri Nupila Lingsing Thoram asi Manipurgi tongan ba mafamsing amadi Manipurgi wangmadasu organization gyana sinduna pangthoknaki Kairau kendagi manung channa leiriba Moirang Khuldagi Yaripok lambi romda chatpa kilometer 2.5 rom sangba lambi asi kendrasta leiba MI Khan kawamyoi amana ngasidagi semdin ba hokre lamdam adongi khulgi khulakpa singna lambi semba horakpada thagatpa phongdongnaki Minister Okram Ibo Binangasi Hata Dalaiba Rajya Sabha ki MP Abdul Salam gi imung manungi luhongba yawba lakpada United Hata Golapati Development Council na Golapati area gi lambi amadi drain sembi de haiduna yaningdaba phongdoktuna lambi thingnaba honakre police na council gi miyoi sing control tawduna lambi chief minister gi khongchatta akaiba thon kide Council ki General Secretary na phongdorakpada Golapati area gi lambi asi chahi kun hena sembidana lakpana kudong zadaba kya mayoknari drain phattabadagi nong chubaga ising toina thumbadagi chathok chashinda awaba ma oiri athuba matamda lambi amadi drain sembiyu haina Chief Minister gi pokning chinchinki Manipur ki mapa mapi horiba leba asigi mapu horiba Honorable Chief Minister na athuba matamda miyeng chambidrabadi masigi makhata ba sahar asigi manungda kwaidigi amotba jaga amani masida smart city semgadorimni adu tawdorimni haina lawriba punamakse una taina bangaktani maduna athuba matamda mafam area se sengdokbiyu drain phagalanbiyu lambi phagalanbiyu Hazura silakpada mariba paw amhana Nupila Ningsing Thoram Paksana Pangthoknakre Lamdam sida Santi lehenna bhonabada Manipuri nupi singe jorwa thokdang lai haina Chief Minister na phongdokre Hozikide ISTV gi paw ming tabiri singwa mkhana khurumjari